ꯎꯟꯁꯥꯅ ꯀꯨꯞꯄ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯊꯃꯣꯏ ꯅꯨꯡꯗ ꯀꯔꯤ ꯈꯟꯕ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥ ꯃꯁꯥ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯊꯣꯏꯕꯤꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯀꯌꯥꯁꯨ ꯂꯩꯀꯥꯏꯗꯨꯗ ꯂꯩꯇꯕ ꯅꯠꯇꯦ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯊꯣꯏꯕꯤꯒꯤ ꯐꯖꯕꯕꯨ ꯈꯜꯂꯛꯆꯕ ꯃꯥꯒꯤ ꯏꯔꯥꯡ ꯂꯥꯡꯖꯕ ꯃꯇꯧꯕꯨ ꯁꯣꯟꯅꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯃꯥꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯄꯨꯟꯁꯤꯕꯨ ꯎꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥꯅ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯅ ꯁꯣꯟꯅꯕ ꯃꯥꯕꯨ ꯀꯜꯂꯛꯄ ꯀꯌꯥꯅ ꯑꯃꯨꯛ ꯀꯜꯂꯛ ꯄꯦꯟꯖꯗꯨꯅ ꯊꯃꯣꯏꯗ ꯅꯣꯛꯄꯁꯨ ꯀꯣꯡꯒꯥꯏꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯆꯔꯕꯁꯨ ꯊꯣꯏꯕꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯣꯏꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯅꯈꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯇꯥꯂꯛꯅꯤ ꯂꯩꯍꯥꯎ ꯁꯥꯏꯀꯜꯗ ꯐꯧ ꯍꯥꯞꯂꯗꯨꯅ ꯃꯤꯜꯗ ꯐꯧ ꯇꯛꯄ ꯂꯥꯛꯂꯤ ꯏꯟꯖꯤꯟ ꯌꯥꯗ꯭ꯔꯗꯨꯅ ꯐꯧꯗꯨ ꯇꯛꯇꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯐꯧ ꯇꯛꯄ ꯂꯥꯛꯄ ꯃꯤꯌꯥꯝ ꯑꯃꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯩꯍꯥꯎꯁꯨ ꯉꯥꯏꯕꯗꯨ ꯌꯥꯎꯔꯔꯦ ꯅꯨꯄꯤ ꯑꯃꯅ ꯂꯩꯍꯥꯎ ꯅꯣꯏꯒꯤ ꯂꯧ ꯌꯣꯟꯈ꯭ꯔꯕꯗꯥꯏꯅꯦ ꯂꯩꯍꯥꯎꯅ ꯀꯩꯝꯇ ꯈꯟꯗꯅ ꯈꯨꯝꯂꯛꯏ ꯏꯅꯦ ꯍꯟꯗꯛꯇꯤ ꯐꯧ ꯈꯔꯅꯦ ꯏꯄꯥꯝꯂꯣꯝꯗꯒꯤ ꯄꯤꯔꯛꯄ ꯑꯗꯨꯒꯤꯅꯦ ꯅꯨꯄꯤꯗꯨꯅ ꯑꯣ ꯌꯦꯡꯉꯣꯏ ꯅꯣꯏꯒꯤ ꯊꯣꯏꯕꯤꯗꯤ ꯀꯝꯗꯧꯔꯦ ꯅꯠꯇꯦ ꯃꯥꯕꯨ ꯍꯥꯟꯅꯗꯧꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕꯗꯣ ꯇꯧꯔꯤꯕ꯭ꯔꯥꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯍꯣꯏꯅꯦ ꯑꯩꯅ ꯇꯥꯕꯗꯁꯨ ꯃꯄꯥꯟꯒ ꯄꯥꯛꯅ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯌꯦ ꯂꯩꯍꯥꯎ ꯈꯔꯁꯨ ꯃꯄꯥꯟ ꯏꯄꯥꯟꯗ ꯀꯣꯏꯊꯣꯛꯍꯜꯂꯨ ꯌꯥꯗꯦꯅ ꯁꯨꯝ ꯊꯝꯖꯤꯜꯂꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯟꯅꯅ ꯉꯥꯎꯈꯤꯅꯤꯀꯣ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯛ ꯊꯣꯡꯕꯅꯤ ꯑꯍꯟꯅꯤ ꯈꯜꯂꯒ ꯂꯩꯍꯥꯎ ꯃꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯅꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯄꯨꯟꯁꯤꯕꯨ ꯎꯔꯒ ꯑꯗꯨꯝꯅ ꯂꯥꯟꯅꯁꯨ ꯄꯥꯎꯊꯣꯛꯄꯤꯒꯅꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯏꯀꯥꯏꯕꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯥꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯃꯁꯤꯗ ꯏꯆꯥꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯄꯥꯎꯊꯣꯛꯄꯤꯕꯗꯣ ꯅꯃꯧ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯄꯤꯗꯨꯅ ꯏꯍꯦ ꯅꯪꯅ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯅꯦ ꯅꯨꯡꯁꯤꯕꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯩꯍꯥꯎꯅ ꯀꯅꯥꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥꯅ ꯀꯂꯛ ꯄꯦꯟꯕ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯎꯏꯌꯦ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯤꯌꯦ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯅꯤ ꯈꯜꯂꯒ ꯂꯦꯟꯕ ꯇꯥꯕꯅꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯎꯔꯒ ꯀꯂꯛ ꯄꯦꯟꯅꯔꯤꯕ ꯀꯅꯥꯁꯦ ꯅꯣꯡꯃꯗꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯇꯥꯗꯕ ꯑꯣꯏꯁꯅꯨ ꯂꯩꯍꯥꯎ ꯍꯧꯒꯠꯂꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯆꯥꯕꯨ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯕ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯊꯣꯛꯄꯤꯕ ꯂꯩꯍꯥꯎꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤ ꯐꯅ ꯀꯟꯅ ꯃꯥꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯎꯡꯗꯨꯅꯠꯇ ꯃꯆꯤ ꯃꯆꯤ ꯐꯝꯗꯨꯅ ꯃꯔꯩ ꯋꯥ ꯀꯟꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯄꯤꯛ ꯊꯟꯕ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯤ ꯏꯃꯨꯡꯗ ꯁꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯐꯠꯇ꯭ꯔꯦ ꯈꯟꯅ ꯃꯃꯥꯍꯣꯏ ꯃꯅꯝꯃꯍꯣꯏꯅ ꯃꯥꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯕꯁꯨ ꯃꯤꯇꯣꯞ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯕꯒꯤ ꯃꯇꯧꯗꯨꯅ ꯂꯩꯀꯥꯏ ꯃꯤꯅ ꯃꯥꯕꯨ ꯉꯥꯎꯔꯦ ꯍꯥꯏꯅ ꯈꯟꯕꯤ ꯍꯦꯟꯖꯤꯟꯅ ꯇꯝꯕꯁꯨ ꯀꯌꯥꯅꯤ ꯋꯥꯠꯅ ꯇꯝꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯃꯒꯤ ꯆꯤꯟꯗꯒꯤ ꯑꯃꯗ ꯃꯊꯪ ꯃꯊꯪ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯗꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯂꯧꯅꯈ꯭ꯔꯕꯅꯤ ꯉꯥꯡꯕꯤ ꯏꯁꯧ ꯂꯥꯡꯂꯞꯅ ꯑꯃꯨꯛ ꯎꯡꯂꯕ꯭ꯔꯣ ꯎꯡꯂꯕ꯭ꯔꯣꯕ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕ ꯉꯥꯟꯕꯗꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯥꯡꯕꯤ ꯐꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯏꯕ ꯀꯩꯁꯨ ꯌꯥꯔꯣꯏ ꯃꯇꯝ ꯃꯥꯡꯅꯕ ꯅꯁꯥ ꯁꯣꯛꯅꯕꯅꯤ ꯅꯪꯅ ꯃꯁꯤꯗ ꯆꯤꯟꯇꯥ ꯄꯣꯂꯨꯝ ꯄꯨꯗꯨꯅ ꯂꯩꯔꯦ ꯈꯪꯕꯤꯒꯗꯕ ꯃꯥꯅꯗꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕꯅꯦ ꯅꯪ ꯎꯕꯗ ꯀꯤꯔꯕ ꯅꯨꯄꯤꯗꯨꯗ ꯀꯔꯤ ꯑꯁꯥꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯉꯥꯟꯕ ꯇꯞꯅ ꯏꯃꯥ ꯉꯥꯡꯕꯤꯁꯨ ꯃꯆꯥꯒꯤ ꯑꯋꯥꯕꯗꯨ ꯈꯪꯉꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯖꯗꯨꯅ ꯏꯃꯨꯡ ꯑꯅꯤꯁꯨ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯔꯁꯤ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ ꯉꯥꯡꯕꯤꯅ ꯌꯦꯡꯉꯣꯏ ꯏꯃꯥꯁꯨꯅꯦ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯊꯣꯏꯕꯤꯗꯣ ꯅꯨꯡꯁꯤꯅꯦ ꯏꯃꯧ ꯑꯣꯏꯅꯤꯡꯉꯤ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯣꯏꯔꯕꯁꯨꯅꯦ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯁꯤ ꯍꯥꯏꯅꯈꯤꯕꯅꯤꯅꯦ
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯃꯗꯨ ꯌꯥꯔꯔꯣꯏ ꯃꯥꯁꯨ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯑꯉꯥꯎꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯅꯪꯕꯨ ꯎꯕꯗ ꯃꯥꯅ ꯑꯀꯤꯕ ꯐꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯦꯅ ꯈꯜꯂꯣ ꯃꯥꯕꯨ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯗꯣꯏꯅꯣ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯅꯦ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯅꯤ ꯏꯃꯥꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯅꯤ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯉꯥꯟꯕꯅ ꯏꯃꯥ ꯑꯩ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯒꯦ ꯀꯔꯤꯗ ꯀꯥꯏꯔꯣꯏꯗꯣꯔꯤꯒꯦ ꯀꯥꯏꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯅꯪꯅ ꯍꯦꯛ ꯌꯨꯝ ꯄꯥꯟꯗꯕꯗ ꯏꯃꯨꯡꯁꯦ ꯂꯣꯏꯔꯦ ꯁꯥꯒꯩ ꯃꯨꯠꯄ ꯍꯥꯏꯕꯗꯣ ꯃꯨꯠꯂꯗꯧꯅꯤ ꯍꯌꯦꯡꯅꯦ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯩ ꯃꯅꯥ ꯑꯃ ꯀꯠꯄꯤꯔꯅꯕ ꯃꯤ ꯂꯩꯔꯔꯣꯏꯅꯦꯍꯦ ꯅꯆꯤꯟ ꯅꯅꯥꯎꯅꯤꯅ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ ꯉꯥꯟꯕꯅ ꯊꯣꯏꯍꯣꯏꯒꯤ ꯏꯃꯨꯡꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯃꯣꯏꯗ ꯋꯥꯍꯩ ꯈꯔ ꯍꯟꯒꯠꯂꯨꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯅꯤꯅ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯃꯥꯅ ꯐꯅꯕ ꯁꯤꯟꯅꯤ ꯑꯃꯨꯛ ꯆꯠꯂꯨꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯨꯔꯅꯤ ꯍꯥꯟꯅꯁꯨ ꯃꯣꯏꯗꯅꯦ ꯅꯥꯀꯣꯏꯅꯅ ꯋꯥꯐꯝ ꯈꯔꯗꯤ ꯊꯝꯈ꯭ꯔꯕꯅꯤ ꯅꯪꯅꯦ ꯋꯥꯈꯜ ꯂꯥꯡꯐꯥꯟ ꯈꯟꯒꯅꯨꯀꯣ ꯊꯨꯡꯅꯕ ꯉꯥꯛꯇꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕꯅꯤ ꯈꯟꯗꯣꯛꯎ ꯏꯆꯥꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯃꯥꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯕꯨ ꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯥꯡꯕꯗꯤ ꯀꯗꯥꯏꯗ ꯌꯥꯔꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅꯦ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯁꯨꯅꯦ ꯃꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯇꯅ ꯐꯤꯃꯟ ꯈꯨꯟꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯇꯣ ꯏꯖꯠ ꯃꯥꯡꯂꯕꯤꯅꯤ ꯃꯤꯅ ꯈꯨꯗꯥꯡ ꯄꯥꯏꯔꯨꯔꯕꯤ ꯅꯨꯄꯤꯅꯤꯅꯦ ꯂꯩꯈꯥ ꯇꯥꯔꯕꯤ ꯃꯥꯅ ꯃꯧ ꯑꯣꯏꯔꯒ ꯌꯨꯝꯁꯤꯕꯨ ꯀꯅꯥꯅ ꯎꯁꯤꯠꯇꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯥꯡꯁꯤꯗ ꯀꯔꯝꯅ ꯃꯥꯏ ꯎꯠꯇꯣꯏꯅꯣ ꯍꯥ ꯅꯪꯕꯨ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯒꯗ꯭ꯔꯣ ꯂꯨꯈꯥꯛ ꯆꯥꯔꯒ ꯅꯪꯕꯨ ꯌꯥꯏꯐꯒꯗ꯭ꯔꯣꯕ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯀꯣ ꯉꯥꯟꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯇꯐꯤꯡ ꯆꯪꯈ꯭ꯔꯦ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯑꯣ ꯈꯣꯡꯅ ꯀꯞꯊꯣꯔꯛꯂꯤ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯅꯨꯡꯁꯤꯒꯤ ꯄꯟꯊꯨꯡꯗꯨꯁꯨ ꯂꯝꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏꯗ ꯄꯨꯝꯅꯃꯛ ꯃꯃꯤ ꯁꯥꯡꯈ꯭ꯔꯦ ꯊꯧꯗꯣꯛ ꯈꯔꯅ ꯉꯥꯟꯕꯒꯤ ꯃꯐꯝꯗꯒꯤ ꯊꯣꯏꯕꯤꯕꯨ ꯂꯥꯞꯅ ꯄꯨꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏ ꯅꯤꯂꯝꯕꯅꯤ ꯑꯎꯕ ꯑꯈꯪꯕ ꯀꯌꯥꯅ ꯅꯨꯡꯁꯤꯅ ꯀꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯉꯥꯟꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ ꯉꯥꯟꯕꯅ ꯑꯣꯏ ꯏꯃꯥꯒꯤ ꯃꯃꯣ ꯀꯩ ꯂꯝꯗ ꯂꯦꯡꯉꯤꯅꯣ ꯇꯣꯝꯄꯣꯛꯅ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯄꯗꯒꯤ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦꯗ ꯊꯣꯏꯕꯤꯅ ꯃꯃꯤꯠ ꯁꯨꯛꯂꯞ ꯗꯥꯉꯥꯟꯕ ꯅꯪꯀꯣ ꯑꯗꯨꯏ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯥꯟꯕꯅ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯦꯗ ꯑꯩꯅ ꯑꯣꯏꯁꯨ ꯑꯣꯏꯕꯤꯔꯣꯏ ꯉꯥꯟꯕꯅ ꯑꯩꯅ ꯅꯝꯗꯅ ꯑꯣꯏꯍꯟꯗꯧꯕ ꯉꯝꯗ꯭ꯔꯗꯤ ꯇꯣꯝꯄꯣꯛꯅ ꯊꯣꯏꯕꯤ ꯉꯥꯟꯕꯗ ꯂꯩꯖꯔꯗꯤꯅꯦ ꯅꯔꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯣꯏꯅꯦ ꯊꯣꯏꯕꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥ ꯇꯣꯝꯐꯣꯏꯒꯤ ꯕꯦꯝꯆꯥꯗꯣ ꯑꯗꯨ ꯍꯦꯛ ꯂꯩꯍꯜꯂꯨꯗꯅ ꯉꯥꯟꯕꯅ ꯍꯦꯔꯥ ꯅꯥꯞ ꯆꯥꯗꯕ ꯑꯩꯅꯁꯨ ꯅꯨꯡꯁꯤꯗꯅ ꯂꯛꯅꯔꯒ ꯅꯊꯟꯗ ꯀꯥꯏ ꯆꯠꯂꯤꯅꯣ ꯗꯥꯉꯥꯟꯕ ꯑꯩꯁꯨ ꯂꯣꯏ ꯈꯪꯖꯥꯠꯅꯤꯀꯣ ꯗꯥꯉꯥꯟꯕꯅ ꯑꯩꯕꯨ ꯀꯃꯥꯏ ꯅꯨꯡꯁꯤꯔꯤꯅꯣꯁꯨ ꯉꯥꯟꯕ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯒ꯭ꯌꯥꯟ ꯈꯨꯇꯥꯗꯣ ꯊꯣꯏꯕꯤ ꯂꯥꯎꯈꯠꯂꯛꯏ ꯑꯩꯗꯤ ꯅꯪ ꯄꯥꯝꯗꯦꯆꯣ ꯉꯥꯟꯕꯅ ꯑꯩꯁꯦ ꯁꯛꯑꯁꯨ ꯌꯥꯝ ꯐꯖꯩꯁꯤꯗꯤ ꯅꯪꯅ ꯑꯩ ꯄꯥꯝꯗꯩ ꯋꯥꯅꯤꯀꯣ ꯑꯩꯗꯤ ꯅꯪ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕ ꯁꯦ ꯅꯪ ꯌꯥꯔꯛꯑꯣꯕ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦꯕ ꯊꯣꯏꯕꯤ ꯄꯦꯔꯤ ꯇꯧꯔꯗꯨꯅ ꯈꯨꯝꯃꯛꯏ ꯗꯥꯉꯥꯟꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟꯊꯤꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯑꯩꯗꯤ ꯅꯪ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯅꯁꯛ ꯐꯖꯔꯁꯨ ꯅꯪꯗꯤ ꯍꯅꯨꯔꯦ ꯃꯤ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤ ꯈꯪꯕ꯭ꯔꯣ ꯉꯥꯟꯕꯅ ꯅꯪꯕꯨ ꯀꯅꯥꯅ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤ ꯍꯥꯏꯅꯣ ꯄꯥꯈꯪꯅ ꯂꯛꯅꯩꯁꯦ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯕꯩꯅꯤ ꯅꯁꯛꯅꯦꯅ ꯏꯐ ꯐꯖꯔꯒ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯇꯞꯅ ꯁꯤꯟꯅꯔꯗꯨꯅ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯂꯩꯕꯥꯛꯇ ꯐꯤꯗ꯭ꯔꯤꯡ ꯊꯤꯜꯂꯗꯨꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯑꯍꯟ ꯑꯣꯏꯔꯒ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯉꯤ ꯗꯥꯉꯥꯟꯕ ꯅꯪ ꯑꯩꯈꯣꯏ ꯃꯥꯒ ꯇꯥꯃꯣꯒꯗ ꯍꯥꯏꯗꯣꯛꯂꯨꯒꯦ ꯈꯪꯅꯤ ꯊꯣꯏꯕꯤ ꯁꯥꯎꯔꯒ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯂꯩꯖꯕ ꯃꯇꯧꯗꯨ ꯎꯔꯒ ꯉꯥꯟꯕꯁꯨ ꯃꯊꯟꯇ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯤ ꯇꯣꯝꯄꯣꯛꯅ
ꯉꯥꯟꯕꯧ ꯇꯣꯝꯄꯣꯛꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯉꯥꯟꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯊꯣꯏꯕꯤꯗꯨ ꯇꯥꯏꯕꯪꯗ ꯇꯔꯪ ꯇꯔꯪ ꯎꯔꯕꯣꯏ ꯈꯜꯂꯨꯏ꯫ ꯅꯤꯡꯁꯤꯡꯂꯨꯕ ꯊꯧꯗꯣꯛ ꯃꯇꯦꯛꯇꯨꯁꯨ ꯉꯥꯟꯕꯒꯤ ꯃꯐꯝꯗꯗꯤ ꯇꯁꯦꯡ ꯇꯁꯦꯡꯕ ꯇꯥꯏꯕꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯗꯨꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯨꯔꯕ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯣꯏꯔꯝꯂꯕꯗ ꯉꯥꯟꯕ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯍꯥꯃꯨ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯀꯧꯔꯤꯕꯗꯨꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗꯦ꯫ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯉꯥꯡꯕꯤꯁꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯇꯣꯝꯕꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ ꯃꯃꯥ? ꯉꯥꯡꯕꯤꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯅꯈꯤꯕꯅꯤꯅ ꯆꯠꯂꯨꯕꯅ ꯆꯨꯝꯅꯤꯡꯉꯦ꯫ ꯇꯣꯝꯕꯤꯅ ꯅꯠꯇꯦ, ꯆꯠꯂꯒ ꯀꯩꯅꯣ ꯅꯪꯅ ꯃꯣꯏꯗ ꯍꯥꯏꯔꯣꯏꯗꯣꯏꯁꯤꯕꯣ? ꯉꯥꯡꯕꯤꯅ ꯀꯔꯤꯕꯨ ꯍꯥꯏꯅꯤꯒꯦ? ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯣ ꯂꯣꯏꯁꯤꯟꯅꯔꯁꯤ꯫ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯂꯒꯦꯅ ꯍꯥꯏꯔꯨꯗꯧꯔꯤꯕ꯫ ꯇꯣꯝꯕꯤꯅ ꯍꯣꯏ, ꯃꯗꯨ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯀꯣ꯫ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯅ ꯕꯥꯇꯣꯟ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ꯫ ꯕꯥꯇꯣꯟ ꯆꯠꯈ꯭ꯔꯁꯨ ꯍꯣꯡꯕꯃꯛꯇꯤ ꯍꯣꯡꯗꯦꯗꯅ, ꯆꯦꯄꯥꯎ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯄꯥꯡꯊꯣꯛꯈꯤꯗꯦꯗꯅ꯫ ꯅꯣꯏ ꯅꯄꯥꯅ ꯆꯥꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯁꯨꯅꯦ, ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯂꯣꯏ꯫ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯑꯩ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯂꯣꯏ꯫ ꯅꯨꯄꯤ ꯅꯣꯏꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯗꯣ ꯇꯧꯒꯅꯨ꯫ ꯑꯉꯥꯡ ꯑꯅꯤꯁꯦ ꯈꯥꯏꯗꯣꯛꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯥꯄꯨꯅꯤꯅꯦ꯫ ꯁꯤꯗꯤꯅꯦ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ, ꯄꯨꯡꯂꯣꯟꯒꯤ ꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯖꯒꯣꯏ ꯁꯥꯕ ꯇꯥꯕꯅꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥꯁꯦ ꯄꯥꯈꯪ ꯀꯣꯟꯁꯦꯡꯅꯤ, ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯄꯈ꯭ꯔꯥ ꯅꯠꯇꯤꯌꯦ꯫ ꯑꯩꯁꯨ ꯊꯣꯏꯕꯤꯗꯣ ꯄꯥꯝꯃꯤ, ꯅꯨꯡꯁꯤ꯫ ꯃꯁꯛ ꯃꯇꯧ ꯂꯝꯆꯠ ꯁꯥꯖꯠ ꯏꯉꯥꯎ ꯉꯥꯎꯖꯔꯗꯅ ꯏꯆꯥꯅꯁꯨ ꯄꯥꯝꯖꯩ꯫ ꯑꯉꯥꯡ ꯑꯅꯤꯁꯨ ꯌꯥꯅꯖꯩꯌꯦꯅ ꯑꯩꯅ ꯅꯠꯇ꯭ꯔꯣ ꯃꯥꯡꯒꯣꯜ ꯀꯥꯖꯔꯒ ꯏꯃꯧ ꯑꯣꯏꯒꯦꯅ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧ ꯍꯥꯏꯅꯗꯤ ꯇꯝꯂꯝꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅꯔꯣ? ꯂꯥꯏꯅ ꯌꯥꯠꯄ ꯈꯌꯥꯠꯅꯤ꯫ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯑꯩꯕꯨ ꯀꯩꯝꯇ ꯆꯦꯟꯍꯜꯂꯛꯀꯅꯨꯀꯣ꯫ ꯇꯣꯝꯕꯤ ꯁꯥꯎꯔꯞ ꯇꯧꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯡꯕꯤꯁꯨ ꯄꯩꯊꯣꯛꯂꯗꯨꯅ ꯃꯊꯟꯇ ꯉꯥꯡꯍꯧꯔꯤ꯫ ꯂꯨꯈꯥꯛꯂꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄ ꯃꯄꯥ ꯃꯆꯥꯁꯤꯕꯨ ꯀꯩꯅꯣꯕ? ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯄꯛꯁꯥꯎꯗ ꯁꯥꯎꯒꯠꯀꯗꯧꯔꯤꯗ꯫ ꯃꯁꯤꯗꯤ ꯄꯟꯊꯕ ꯀꯥꯟꯅꯔꯣꯏ꯫ ꯆꯠꯂꯨꯔꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯂꯣꯏꯁꯤꯟꯅꯔꯨꯕꯅ ꯐꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯤ ꯊꯥꯗꯨꯅ ꯉꯥꯡꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯊꯥꯔꯛꯄꯅ ꯊꯣꯏꯅꯨ ꯆꯥꯎꯕ ꯑꯃꯗꯤ ꯑꯆꯧꯁꯅ ꯆꯦꯛꯀꯣꯟ ꯆꯠꯇꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯉꯥꯡꯕꯤ ꯊꯣꯏꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯛꯅꯔꯤꯉꯩ ꯆꯥꯅꯔꯤꯉꯩ ꯃꯇꯝꯗ ꯉꯥꯡꯕꯤꯁꯨ ꯊꯣꯏꯅꯨ ꯍꯣꯏꯕꯨ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯩꯅꯗꯕ ꯄꯣꯛꯂꯕꯅꯤ꯫ ꯊꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯪꯉꯛꯏ꯫ ꯉꯥꯡꯕꯤ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯅꯨꯅ ꯂꯩꯍꯥꯎ, ꯅꯅꯦ ꯍꯣꯏ ꯌꯧꯔꯛꯂꯦ꯫ ꯐꯤꯗꯥ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯆꯠꯂꯣ꯫ ꯂꯩꯍꯥꯎꯅ ꯐꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯥꯔꯦ꯫ ꯉꯥꯡꯕꯤ ꯍꯣꯏꯁꯨ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ꯫ ꯂꯩꯍꯥꯎꯅ ꯂꯩꯍꯥꯎ, ꯆꯥꯒꯗꯣ ꯂꯣꯏꯁꯤꯜꯂꯨꯔ ꯆꯠꯂꯣ꯫ ꯂꯩꯍꯥꯎꯅ ꯍꯣꯏ ꯃꯥ꯫ ꯂꯩꯍꯥꯎꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯡꯕꯤꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯊꯣꯏꯅꯨ ꯍꯣꯏꯁꯨ ꯈꯪꯂꯦ꯫ ꯆꯥꯎꯕ ꯑꯆꯧꯁꯅꯥꯁꯨ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯐꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯣꯞ ꯂꯥꯛꯄ ꯎꯕꯗ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯛ ꯄ꯭ꯔꯛ ꯆꯪꯈ꯭ꯔꯦ꯫ ꯉꯥꯡꯕꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯇꯟꯕ ꯄꯣꯛꯂꯦ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯌꯥꯡꯁꯨ ꯀꯪꯁꯤꯜꯂꯦ꯫ ꯃꯁꯥꯗꯨ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯔꯕꯁꯨ ꯃꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯕ ꯃꯑꯣꯡ ꯃꯇꯧ ꯈꯔꯗꯤ ꯎꯔꯤ꯫ ꯄꯨꯝꯅꯃꯛ ꯍꯣꯡꯂꯕꯁꯨ ꯃꯍꯧꯁꯥ ꯃꯥꯒꯤ ꯐꯖꯈꯤꯕꯗꯨꯗꯤ ꯉꯁꯤꯁꯨ ꯍꯣꯡꯗ꯭ꯔꯤ꯫ ꯄꯨꯝꯅꯃꯛ ꯊꯝꯂꯒ ꯉꯥꯡꯕꯤꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ ꯆꯥꯎꯕ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯆꯥꯎꯕꯅ ꯏꯇꯩꯝꯁꯦ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯉꯥꯡꯕꯤꯅ ꯑꯩꯅꯦ ꯋꯥꯐꯝ ꯑꯁꯤ ꯀꯣꯏꯊꯣꯛꯂꯔꯣꯏ, ꯁꯝꯖꯤꯜꯂꯒ ꯍꯥꯏꯔꯒꯦ꯫ ꯆꯥꯎꯕꯅ ꯏꯇꯩꯝꯁꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯉꯥꯡꯕꯤꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯅꯤ꯫ ꯊꯣꯏꯅꯨ ꯆꯥꯎꯕ ꯑꯆꯧꯁꯅꯥ ꯑꯃꯅ ꯑꯃꯗ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫
ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯊꯣꯏꯅꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦꯝꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯉꯥꯡꯕꯤꯅ ꯑꯩꯗꯤ ꯅꯈꯣꯏꯗꯁꯨ ꯍꯥꯟꯅ ꯈꯪꯍꯜꯂꯝꯃꯅꯤ꯫ ꯄꯨꯛꯇ ꯋꯥ ꯊꯝꯕꯁꯦ ꯍꯩꯇꯦꯅꯦ, ꯆꯤꯟꯗ ꯗꯣꯡ ꯗꯣꯡꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯈꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡꯁꯨ ꯇꯧꯈꯤ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯗꯐꯥꯎ ꯆꯦꯄꯥꯎ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅꯁꯨ ꯂꯨꯍꯣꯡꯕꯁꯦ ꯉꯝꯂꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯆꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯉꯥꯏꯖꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯇꯥꯌꯣꯟꯅꯕꯗ ꯉꯁꯤꯗꯤ ꯏꯃꯧ ꯊꯣꯏꯕꯤꯁꯦ ꯃꯍꯧꯁꯥ ꯑꯣꯏꯗ꯭ꯔꯦ꯫ ꯃꯥꯅ ꯏꯆꯥꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯋꯥ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯊꯣꯏꯅꯨꯅ ꯏꯆꯦꯝꯁꯤ ꯃꯈꯥ ꯇꯥꯕꯤꯌꯨ꯫ ꯉꯥꯡꯕꯤꯅ ꯏꯆꯥꯅꯨꯄꯥꯗꯨꯁꯨꯅꯦ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯔꯦ꯫ ꯊꯣꯏꯕꯤꯅꯗꯤ ꯏꯆꯥꯅꯨꯄꯥꯕꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯤ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, 30 ꯍꯦꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯦ ꯏꯃꯧ ꯑꯃ ꯊꯤꯔꯒꯦ ꯍꯥꯏꯕꯕꯨ ꯆꯥꯎꯕꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯏꯇꯦꯝꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯆꯥꯎꯕ, ꯅꯪ ꯑꯩꯈꯣꯏꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ꯫ ꯆꯥꯎꯕꯅ ꯅꯣꯛꯂꯒ ꯏꯇꯦꯝꯁꯦ ꯃꯁꯤꯗ ꯀꯔꯤꯕꯨ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ? ꯏꯇꯦꯝꯁꯤꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯗꯣ ꯃꯤꯔꯣꯜꯅꯤ, ꯃꯁꯤꯗꯤ ꯍꯧꯅꯁꯥꯅꯤꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯁꯤ ꯍꯧꯗꯣꯛꯁꯦꯅ ꯈꯟꯅꯔꯝꯂꯤꯕꯅꯤ꯫ ꯉꯥꯡꯕꯤꯅ ꯆꯥꯎꯕ, ꯅꯣꯏꯅ ꯀꯩꯁꯨ ꯈꯟꯗꯦꯅ ꯇꯥꯛꯄꯁꯦ ꯏꯇꯦꯝꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯂꯩꯍꯥꯎꯁꯨ ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯇꯩ ꯋꯥꯔꯤ ꯈꯔ ꯁꯥꯔꯕ ꯇꯨꯡꯗ ꯉꯥꯡꯕꯤꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯆꯤꯝꯕꯥꯜꯗ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯆꯥꯎꯕ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯅ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯒꯤ ꯋꯥꯉꯥꯡ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯃꯇꯣꯝꯇ ꯊꯋꯥꯏ ꯊꯥꯒꯦ ꯊꯧꯔꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯂꯦꯟꯕꯗ ꯇꯥꯔꯦ꯫ ꯉꯥꯡꯕꯤꯁꯨ ꯍꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯇꯣꯝꯕꯤꯅ ꯑꯣꯟꯊꯣꯛꯅꯗꯤ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯀꯣ꯫ ꯉꯥꯡꯕꯤꯅ ꯃꯣꯏꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏ ꯄꯥꯕꯨꯡꯅꯅꯦ ꯋꯥꯕꯤꯔꯨꯅꯨ꯫ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯌꯨꯝꯁꯤꯒꯤ ꯐꯅꯕꯅꯦ, ꯅꯆꯥꯅꯨꯄꯥꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯤꯅꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯉꯥꯟꯕꯁꯨ ꯇꯥꯔꯦ꯫ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ꯫ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯃꯃꯤꯠꯇꯨꯁꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯃꯤꯠꯃꯥꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯛꯂꯤ꯫ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯉꯥꯟꯕ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯟꯖꯩ, ꯑꯣ, ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯒꯗꯕꯗꯣ? ꯑꯩ ꯉꯁꯤꯁꯨ ꯉꯥꯏꯔꯤꯌꯦ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯜꯂꯛꯄꯗꯣ꯫ ꯉꯥꯟꯕ ꯍꯧꯈꯤꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯥꯟꯕꯅ ꯍꯥꯏ ꯈꯣꯏ ꯃꯥꯒꯤ ꯃꯃꯧꯁꯦ ꯐꯅꯦꯛ ꯃꯣꯏꯔꯥꯡ ꯐꯤꯖꯦꯟ ꯍꯛꯄꯤꯒ ꯁꯦꯠꯂꯗꯅ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯏꯀꯣ꯫ ꯊꯣꯏꯕꯤꯁꯨ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯁꯦ ꯅꯣꯏ ꯅꯄꯥꯅ ꯅꯣꯏ ꯃꯥꯒꯤ ꯃꯃꯧꯅꯤ ꯍꯥꯏꯕ꯭ꯔꯣ? ꯊꯥꯖꯅ ꯀꯩ ꯈꯣꯟꯗꯥꯅꯣ ꯊꯣꯏꯕꯤ? ꯊꯣꯏꯕꯤꯅ ꯃꯥꯅ ꯃꯆꯤꯟ ꯊꯤꯔꯤꯁꯦ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯗꯤ ꯇꯥꯍꯧꯗꯦꯅ꯫ ꯊꯣꯏꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯗꯨꯅ ꯌꯥꯔꯣꯏ, ꯅꯣꯏꯁꯨ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯉꯦ꯫ ꯉꯥꯟꯕꯅ ꯑꯁ ꯊꯣꯏꯕꯤ, ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ꯫ ꯊꯣꯏꯕꯤꯅ ꯑꯩ ꯑꯉꯥꯡꯅꯦ꯫ ꯉꯥꯟꯕꯅ ꯇꯠ, ꯀꯅꯥ ꯍꯥꯏꯅꯣ? ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯃꯥꯅ, ꯄꯥꯕꯅꯁꯨ ꯍꯥꯏ, ꯇꯥꯃꯣꯅꯁꯨ ꯏꯅꯝꯃꯅꯁꯨ ꯍꯥꯏ꯫ ꯉꯥꯟꯕꯅ ꯍꯣ, ꯃꯣꯏꯗꯣ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯅꯪꯉꯣꯟꯗ꯫ ꯊꯣꯏꯕꯤꯅ ꯅꯠꯇꯦ, ꯅꯪꯅꯦ ꯊꯤꯔꯤꯁꯦ꯫ ꯉꯥꯟꯕꯅ ꯏꯁ꯫ ꯊꯣꯏꯕꯤꯅ ꯗꯥꯉꯥꯟꯕ, ꯅꯪ ꯍꯌꯦꯡꯈꯩ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ, ꯀꯧꯁꯨ ꯀꯧꯅꯨ꯫ ꯃꯤꯅ ꯑꯩꯉꯣꯟꯗꯅꯦ ꯅꯪꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯤ꯫ ꯉꯥꯟꯕꯅ ꯑꯗꯨ ꯐꯠꯇ꯭ꯔꯣ, ꯃꯣꯏ ꯈꯪꯂꯤꯔꯣ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩꯁꯤꯗꯤ? ꯊꯣꯏꯕꯤ ꯈꯣꯟꯀꯂꯞ ꯅꯣꯏ ꯅꯄꯥꯗꯣ ꯑꯗꯨꯝꯃꯨꯛ ꯅꯨꯡꯁꯤꯅꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯊꯥꯖꯒ ꯂꯦꯝꯕꯤꯒꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯌꯦꯡꯕꯗꯗꯤ ꯊꯣꯏꯕꯤꯗꯨ ꯂꯩꯁꯥꯕꯤ ꯐꯥꯅ ꯎꯔꯦ꯫ ꯑꯗꯨꯕꯨ ꯈꯟꯕ ꯋꯥꯈꯜ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯤ ꯄꯨꯔꯥ ꯑꯉꯥꯡꯅꯤ꯫
ꯇꯣꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯅꯥꯛꯇ ꯐꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯅꯃꯥꯒꯤ ꯊꯧꯔꯥꯡꯁꯦ ꯈꯪꯂꯕ꯭ꯔꯥ?" ꯅꯥ ꯄꯪꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯉꯥꯟꯕ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯄ ꯇꯧꯗꯦ꯫ ꯇꯣꯝꯕꯤꯁꯨ ꯄꯥꯎꯈꯨꯝ ꯉꯥꯏꯕ ꯇꯧꯗꯅ ꯋꯥꯗꯨ ꯃꯈꯥ ꯁꯝꯊꯔꯛꯏ꯫ "ꯏꯃꯧ ꯊꯣꯏꯕꯤꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯅꯦ꯫ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯕꯅꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ, ꯏꯁꯣꯔꯅꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯦꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒꯅꯦ ꯌꯨꯝꯁꯦ ꯂꯦꯞꯍꯧꯅꯕ ꯅꯪ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯕꯅꯤꯅꯦ." ꯉꯥꯟꯕ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯌꯥꯒꯦ, ꯌꯥꯗꯨꯅꯁꯨ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯣ." ꯃꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯇꯣꯝꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ, ꯄꯤꯕꯥꯁꯦ ꯅꯊꯟꯇꯅꯤ꯫ ꯅꯪꯅ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯁꯥꯒꯩꯁꯤ ꯃꯨꯠꯄ ꯇꯥꯔꯤꯕ꯭ꯔꯥ?" ꯉꯥꯟꯕꯅ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ "ꯃꯨꯠꯆꯈꯤꯁꯅꯨ." ꯇꯣꯝꯕꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯑꯣ, ꯐꯔꯦ ꯐꯔꯦ." ꯋꯥꯗꯨ ꯃꯈꯥ ꯁꯝꯊꯔꯨꯕꯗ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ ꯈꯜꯂꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯦ꯫ ꯉꯥꯟꯕ ꯑꯃꯨꯛ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜ ꯇꯧꯏ꯫ ꯄꯟꯊꯨꯡꯒꯤ ꯃꯃꯤ ꯎꯗ꯭ꯔꯕ ꯊꯣꯏꯕꯤꯕꯨ ꯀꯥꯎꯊꯣꯛꯅꯕ ꯀꯌꯥꯗꯤ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯗ ꯆꯨꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨꯗꯨꯗꯤ ꯀꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯈꯨꯗꯩꯕ ꯀꯅꯥꯅ ꯃꯌꯦꯛ ꯂꯥꯅ ꯍꯛꯈꯤꯕꯒꯨꯝ ꯊꯃꯣꯏꯗ ꯂꯥꯠꯂꯤꯕ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝꯗꯨ ꯉꯥꯟꯕꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥꯎꯔꯒꯦ ꯈꯜꯂꯨꯕꯗꯨꯅ ꯑꯣꯏꯕ ꯇꯥꯏ꯫ ꯉꯁꯤꯗꯤ ꯑꯀꯥꯎꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯉꯝꯅ ꯂꯨꯞꯈ꯭ꯔꯁꯅꯨ ꯈꯟꯈꯤꯕ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯊꯣꯛꯈꯤꯕ ꯅꯨꯡꯁꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯃꯤꯠꯃꯥꯡꯗ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯇꯨꯅ ꯉꯥꯟꯕꯕꯨ ꯂꯛꯅꯕꯒꯨꯝ ꯇꯧꯔꯔꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯆꯦꯛꯀꯣꯟꯗ ꯆꯥꯛ ꯊꯤꯜꯂꯨꯔꯒ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯊꯣꯏꯕꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯁꯥꯏꯀꯜꯗꯨ ꯆꯦꯟ ꯇꯥꯔꯛꯂꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ "ꯑꯁ, ꯃꯥ ꯑꯣꯜꯂꯛꯈꯤ ꯍꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯁꯤꯗ ꯅꯠꯇ꯭ꯔꯗꯤꯅꯦ, ꯃꯁꯤꯒꯤ ꯁꯥꯏꯀꯜꯁꯤꯁꯨ ꯆꯦꯟ ꯇꯥꯐꯝꯁꯦ ꯏꯔꯩ ꯃꯍꯦꯛ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ?" ꯁꯥꯎꯔꯞ ꯀꯨꯝꯊꯔꯒ ꯁꯥꯏꯀꯜ ꯆꯦꯟꯗꯨ ꯀꯟꯅ ꯁꯦꯝꯃꯤ꯫ ꯁꯦꯝꯕ ꯂꯣꯏꯔꯒ ꯇꯍꯥ ꯇꯍꯥ ꯀꯥꯈꯠꯇꯨꯅ ꯊꯧꯒꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯐꯥ ꯐꯥꯔꯛꯄꯗꯧꯅ ꯁꯥꯏꯀꯜꯗꯨ ꯂꯣꯡꯒꯦ ꯇꯧꯏ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯉꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯟꯕꯅ "ꯏꯃꯥꯒꯤ ꯃꯃꯥ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ?" ꯊꯣꯏꯕꯤ ꯂꯥꯎꯈꯠꯂꯛꯏ꯫ "ꯑꯁ ꯍꯅꯨꯕꯧ, ꯑꯩꯅ ꯑꯗꯨ ꯍꯥꯏꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯀꯩꯗꯧꯊꯣꯔꯛꯏꯅꯣꯕ?" ꯉꯥꯟꯕꯅ "ꯅꯪ ꯁꯥꯏꯀꯜ ꯁꯦꯝꯕꯗꯣ ꯎꯕꯗ ꯊꯣꯔꯛꯄꯅꯤꯗ." ꯊꯣꯏꯕꯤꯅ "ꯑꯩ ꯆꯠꯂꯒꯦ, ꯁꯦ ꯁꯥꯏꯀꯜꯁꯦ ꯊꯥꯗꯣꯛꯑꯣ." ꯉꯥꯟꯕꯅ ꯁꯥꯏꯀꯜꯗꯨ ꯈꯪꯄꯥ ꯐꯥꯏ꯫ "ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯍꯦ, ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯈꯤꯁꯤꯕꯣ." "ꯀꯩ ꯋꯥꯔꯤꯅꯣ?" ꯁꯥꯎꯔꯞ ꯇꯧꯅ ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯄꯅꯤ꯫ "ꯑꯩ ꯎꯕꯒ ꯅꯪꯅ ꯑꯗꯨꯝ ꯁꯥꯎꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ?" "ꯍꯣ, ꯅꯁꯛꯇꯣ ꯅꯨꯡꯁꯤꯗꯤꯌꯦ, ꯅꯪ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯌꯥꯝ ꯊꯤꯌꯦ." ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯣꯝꯄꯣꯛꯀ ꯄꯥꯔꯤꯒꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯄꯥꯔꯤꯅ "ꯁꯦꯁ, ꯂꯩꯀꯥꯏꯁꯤꯗ ꯍꯦꯛꯇ ꯇꯧꯀꯣ." ꯇꯣꯝꯄꯣꯛꯅ "ꯊꯣꯏꯕꯤ, ꯀꯥꯏ ꯆꯠꯂꯨꯏꯅꯣ?" ꯊꯣꯏꯕꯤꯅ "ꯍꯣ, ꯆꯦꯛꯀꯣꯟꯗꯅꯦ ꯇꯥꯆꯧꯈꯣꯏꯒꯤ ꯆꯥꯛ ꯊꯤꯜꯂꯨꯕꯅꯦ, ꯍꯜꯂꯛꯄꯗ ꯂꯥꯏ ꯑꯣꯛꯅꯔꯤꯕ." ꯄꯥꯔꯤꯅ "ꯑꯦ, ꯍꯧꯖꯤꯛꯄꯣ?" ꯊꯣꯏꯕꯤꯅ "ꯍꯣꯏ, ꯗꯥ ꯄꯥꯔꯤ, ꯗꯥ ꯇꯣꯝꯄꯣ, ꯅꯣꯏ ꯑꯅꯤ ꯂꯩꯍꯧꯔꯣ, ꯅꯣꯏꯒꯤ ꯃꯔꯨꯞ ꯍꯅꯨꯕꯁꯦ ꯐꯥꯖꯤꯜꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ." ꯉꯥꯟꯕꯅ "ꯍꯩꯃꯥ, ꯌꯥꯔꯣꯏꯃꯦ, ꯋꯥꯔꯤ ꯐꯥꯎ ꯁꯥꯟꯅꯗ꯭ꯔꯦ." ꯊꯣꯏꯕꯤꯅ "ꯏꯕꯥꯅꯤ ꯁꯥꯟꯅꯗꯧꯕ ꯋꯥꯔꯤꯒ ꯂꯩꯇꯦꯀꯣ?" ꯉꯥꯟꯕꯅ "ꯂꯩꯌꯦ." "ꯀꯔꯤ ꯋꯥꯔꯤ?" "ꯅꯨꯡꯁꯤ ꯋꯥꯔꯤ. ꯑꯩꯅ ꯅꯪ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ, ꯅꯪ ꯌꯥꯏ ꯌꯥꯗꯦꯁꯨ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ." "ꯑꯩ ꯅꯪ ꯄꯥꯝꯗꯦ ꯍꯥꯏꯕ." ꯁꯥꯏꯀꯜꯒꯤ ꯃꯅꯤꯡꯗ ꯄꯥꯏꯔꯤꯕ ꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯨ ꯁꯥꯎꯔꯞ ꯇꯧꯅ ꯊꯣꯏꯕꯤꯅ ꯐꯠ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯁꯥꯏꯀꯜꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯟꯕꯅ "ꯊꯣꯏꯕꯤ, ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪ ꯂꯧꯔꯗꯣꯏꯅꯤꯀꯣ." ꯇꯨꯡꯍꯟꯗꯨꯅ ꯊꯣꯏꯕꯤꯁꯨ ꯂꯥꯎꯔꯝꯂꯤ꯫ "ꯍꯅꯨꯕ, ꯑꯩꯗꯤ ꯅꯪ ꯄꯥꯝꯗꯤꯌꯦ." ꯏꯁꯧ ꯂꯥꯡꯂ ꯂꯥꯡꯂꯗꯨꯅ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯨꯃꯥꯡ ꯇꯝꯅ ꯊꯧꯖꯤꯜꯂꯤ꯫ ꯑꯗꯨꯒ "ꯃꯍꯥ ꯄꯥꯄꯤꯒꯤ ꯁꯥꯏꯀꯜꯅꯦ ꯃꯁꯤ, ꯃꯇꯥꯡ ꯆꯥꯗꯅ ꯆꯦꯟ ꯇꯥꯔꯛꯄ, ꯅꯪꯗ ꯂꯝꯁꯤ ꯁꯤꯔꯣꯏꯍꯦ."
ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜꯗꯨ ꯒ꯭ꯔꯨꯡ ꯂꯥꯎꯅ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯥꯏꯀꯜꯗꯨꯁꯨ ꯁꯨꯃꯥꯡ ꯃꯆꯤꯗ ꯂꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯌꯨꯝꯗ ꯂꯩꯕ ꯂꯩꯍꯥꯎꯗꯨ ꯊꯣꯏꯕꯤ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥ ꯀꯩꯝꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯊꯣꯏꯅꯨꯁꯨ ꯃꯁꯤꯅ ꯁꯥꯎꯕꯕꯨ ꯅꯥꯇꯩ ꯆꯥꯕ ꯑꯣꯏꯔꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯀꯩꯁꯨ ꯍꯪꯂꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔ ꯐꯥꯎꯕ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯁꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯂꯨꯛ ꯃꯥꯡꯗ ꯐꯝꯅꯔꯦ꯫ ꯂꯩꯍꯥꯎꯅ ꯊꯣꯏꯕꯤꯕꯨ ꯀꯧꯔꯗꯨꯅ ꯊꯣꯏꯕꯤꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯪꯂꯛꯇꯨꯅ ꯆꯥꯛꯂꯨꯛ ꯃꯃꯥꯡꯗ ꯐꯝꯊꯔꯦ꯫ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯅꯝꯃꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯆꯥꯔꯤ ꯍꯥꯏꯕꯇꯅꯤ ꯁꯤꯛ ꯁꯤꯛꯇꯨꯅ ꯂꯩ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯒ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ ꯉꯁꯤꯅ ꯑꯃꯨꯛ?" ꯊꯣꯏꯕꯤꯅ, "ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ." ꯃꯤꯠꯌꯦꯡꯗꯨꯗꯤ ꯆꯥꯛꯂꯨꯛꯇ ꯑꯗꯨꯃꯛ ꯊꯝꯂꯤ꯫ ꯊꯣꯏꯅꯨꯅ, "ꯀꯅꯥꯗ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯂꯤꯕ?" ꯊꯣꯏꯕꯤꯅ, "LP ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯋꯥꯡ ꯁꯣꯔꯣꯛꯂꯣꯝꯒꯤ ꯏꯄꯨꯇꯣꯝꯕꯤꯗꯣ ꯈꯪꯕ꯭ꯔꯣ?" ꯊꯣꯏꯅꯨꯅ, "ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ?" ꯊꯣꯏꯕꯤꯅ, "ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯅ ꯍꯅꯨꯕꯗꯣ, ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯂꯤꯅꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯅꯦ." ꯂꯩꯍꯥꯎꯅ, "ꯃꯤꯅ ꯂꯛꯅꯔꯒ ꯅꯪꯗꯤ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯂꯤꯅꯣ?" ꯊꯣꯏꯕꯤꯅ, "ꯃꯥꯗꯤ ꯆꯨꯝꯅ ꯂꯛꯅꯗꯦꯅꯦ, ꯑꯩ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯌꯦꯕ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯏꯅꯝꯃ." ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯛ ꯆꯥꯔꯤꯕ ꯃꯄꯥ ꯃꯕꯨꯡ ꯃꯅꯝꯃ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯂꯤ꯫ ꯂꯩꯍꯥꯎꯅ, "ꯏꯆꯦ, ꯃꯤꯅ ꯆꯨꯝꯅ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯌꯦ, ꯑꯗꯨꯒꯤꯕꯨ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ?" ꯊꯣꯏꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯥꯎꯈꯠꯂꯛꯏ, "ꯇꯥꯆꯧꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯁꯥꯎꯕ꯭ꯔꯥ? ꯑꯩ ꯁꯥꯎꯕ꯭ꯔꯥ? ꯁꯥꯎꯗꯦꯀꯣ꯫ ꯃꯥꯗꯤ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯅꯤ꯫ ꯑꯗꯨꯝ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯃꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅꯤ ꯍꯥꯏꯔꯤꯅꯦ." ꯂꯩꯍꯥꯎ ꯅꯣꯛꯂꯒ, "ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯃꯤ?" "ꯑꯩꯅ, ꯍꯅꯨꯕꯥ ꯅꯪ ꯄꯥꯝꯗꯦ ꯍꯥꯏꯕꯤꯕꯅꯦ꯫ ꯑꯍꯣꯏꯀꯤꯁꯨ ꯑꯩ ꯄꯥꯝꯗꯦ ꯍꯅꯨꯕꯗꯣ." ꯂꯩꯍꯥꯎꯅ, "ꯌꯦꯡꯉꯣꯏ ꯁꯥꯎꯅꯤꯡꯂꯕꯁꯨꯅꯦ, ꯅꯊꯛꯀꯤ ꯑꯍꯟꯗ ꯅꯪ ꯃꯥ ꯍꯥꯏꯕꯗꯣ ꯍꯧꯅꯗꯦ꯫ ꯃꯤꯅꯅꯦ ꯈꯤꯇꯗ ꯐꯠꯇꯅ ꯈꯟꯈꯤꯅꯤꯀꯣ." ꯊꯣꯏꯕꯤꯅ, "ꯈꯟꯅꯤꯡ ꯈꯟꯁꯅꯨ, ꯑꯩꯅ ꯅꯣꯡꯃꯗꯤ ꯐꯨꯕꯤꯗꯣꯏꯅꯤ꯫ ꯃꯤꯉꯣꯟꯗꯁꯨ ꯃꯥꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩꯌꯦꯅ ꯍꯥꯏꯕ, ꯑꯗꯨ ꯍꯅꯨꯕꯗꯣ ꯃꯆꯤꯟ ꯌꯥꯝ ꯊꯤꯅꯦ꯫